ngasi phongkiba tongan ba Manipuri siphong amasum thokiba thawdo wathok maruoiba I pausing khonga saraga Manipur top channel gi maikedi Miyam na thamjagi ahanbada editorial kalang gatang thamjaraga dugi makhasa tharapoina topa maruoiba I pausing Miyam na bijagi do ngasi phongkiba siphong dugi lakhot charakpa editorial kalam sigi content sigi maming sina Tomba nang Luhongnise imadi kya thajade pikraba Manipur sibu sakholak libra Sakhwat khongjel manglomda senchilibra natragna sapleptuna leirabra natragna tunghana sen tharaklabra haibasi nainaba sangi state amagi sakhwat thaurangi thabak thauram singshidi state tugi lengakna paikhet kadabani maduda miyam nasu mateng pangsilaga thabak singdu mai pakadabani madugi mahai sagadabani aduga sakhwatpa nungai ama oikadabani masi oiragadi state sigi law making body ama oiriba state assembly da resource labor human singi mathau tar I hainingi maramasina haujuk lairiba taramathoi suba state assembly asigi matam loisilakpagi haunaba anawa mikal pangtoknaba mathau taba thabak sing lakholakli khoaidigi thengba election commission of India ECI gi maikaidigi lakholakpa thaurangda election gi thabak singa hakthengna mari leinaba civil amasum police officers sing magi district singdagi transfer tawduna posting pinaba akanwa instruction pirakre ECI gi instruction asi October 13 English singa kunga mathoida pirakhibani instruction asina aroibo oiroi pangthokadoriba taragani thoi suba state assembly mikal da tangai fadana sangba thabak thoram sing amata sithadana paikhalakini election asi ningthijana free and fair oina pangthoknabagi dama khonafam thokpadagi ECI amasum chief electoral officer CEO Manipurna pangthorakadaba ngaktani adubu pangthoklagadaba anoba mikhal sida merep oigani songthorakliba masana amasum magi tunginba singna social worker ni haijaba singi manungna telephone da akanma wai wata sing ngang saknarakpagi dama laikai club yongnarakpadigi henduraktuna police station singwa yawraktuna waphangnabagi thaudok singda senarakliba independent candidate singasina law making body sigi member ga oiraglaba miyam gi mihut oibagi wanglaba sakridaga phamkhraga kamdauba amasuma khoi gi afaba matamga sanaba leibak miyam gi kanagadaba human resourcing expect tawningai leigedra aduga hairiba thaudok sida sungsen senadana magi party ga yanadaba mangonda sagataba maka lamba tawnagodoriba candidate ki mi oiba kharagi mayum manakta nung thomjinabagi damak thawoina nunggari mapot haijinduna thamlakpa intending candidate su oirakli bot thadaba yaraba natragana yadaba thidana naharol mayam khomjilaga phuna sainabagi thaudok sing thoonanaba maram sing humma thiba mirepsi yoragli makhoi intending candidate singasi magi assembly constituency singi electors sing elected MLA sing oihanbira kadra maswaidadi tomanang Luhongnise imadi kya thajade haba wafamdo tholai oiragliba phibam asibu mi yambagi haunaba amangba yami miyam tilaga ama yawi haibadugi thawdawdu tholak tasingna hairiba maram singasi oiramba tarabadi akaknaba assembly constituency adu khaktagi miyamda natana Manipur pumbagi miyamgi mangjaba oirakani kari nungino haidun election result lakthoklaba matungda thaba khutum suduna khutsa tara prok thektuna taksi sunarakani maram asina miyamna maru oina voter singna amangbani khangna una songsinduna netlubagi thabaktudi tawroidabani haujik matam loisilaglaba taramathoi suba state assembly asida thokiba mitna sangsang ukhraba democracy bu mathak makha thok onthokduna hamuk taisinbagi thaudok singdu kaukthokthaba phai sel amasu masagi oijaba kharadagi elected member uhenbirakhiba party du thadoklaga atopa party da sungsilubadagi disqualify toroglaba matungdana political accident ni ka haiba wafam phungduraktuna penthokchaduna apakpa mamai singdu koipu puraga amuk board khomlakpasu yaruklibasini makhoi gidi hainarakpa sinphamni miya mamangda sanadaba thapak ama tauthorakpada karimata nasungdaba miyoisingni awuba singna oina ikai jau haibidugi phibamni
इकायब खंगदबा अमसुम मी फतबगी हिदाक लैते हाइबदुनि मरम असिना लुहोंगनी खिंगलबसु थाजद्रिबा मियोइसिंगसिगी मखुत्तगी पिकलब स्टेट असि कलहौसी अमसुम वोटर सिंगना सेल अमसुम मसल पावर हुमदुना हक्का साबदा खुद थाजिंदनबा होना होरगबनी हाइबा ngasiगी editorial columns ni myamna thamjari bisaduga makha sathajarak poina topa marui pausun pijage myam loifok taminasi myamna tentak na thamjage state sigi wangbra thopa pau khara Afghanistan gi Kandahar mox bomb blast miyoi kuntragani thoi sikre yangkai hena aso opanangkre report Afghanistan gi manung chanba Kandahar district leiba city box amada miyamna lining lesul gi thorom pangthokninge re sakhangda bisingna bomb attack sathaduna yamdrabada miyoi kuntragani thoi hatkre aduga yangkai gi humdoi aso opananghankre haina media report singa phungdoknarakli atopa pawamana Beirut protest khut thoknarakpadagi miyoi taruk sire kayana sokre Beirut post explosion gi matangna sathariba thijin humjin bagi thawong adubu piendaba phongdoktuna Hezbollah supporters singna khongjang sangsinna ba sem saringaida khangauduna thawlakhiba nomai kapna bagi thawdo amada yamdrabda miyoi taruk sikhibaga loinana kaya amana aso opanangan khre haina Lebanese Red Cross Society na phongdorakli atopa pawamana ikangna maram oiraga Kenya da miyoi kya saba phangnabagi awaba mayoknari Kenya ki awang thangba sarukta mamang sahidagi hauragi ikang thokpadagi mahi marong amata lokhidabaga loinana potsai gi mamal angak paphangna wangkhatkibadagi mafam aduda leidiba miyoi kaya saba phangnabagi awaba mayokna ba haukibaga loinana yumda yokpa sa use kayadi lambida satpa ngamdaduna siba haukre haina United Nation gi AIDS agency amanasu phongdorakli atop report amanamo angang hatkibagi matangna miyamna irang sagatanaba authority na appeal torakli haukiba sagol numitta Cameroon gi konung yonde gi kha nungsup thangma sarukta leiba boye region na police personnel amana masagi sahi manga khakta suribi nupi masa ama nongmaina kaptano hatkiba duga mari leinana miyamna violence ki oba thabak thawong sing sathadana ba amadi pukning fathna leinaba mari leinaba authority singna appeal torakli hairi atopa pawamanamo class 8 11 tambasing school sing hanglagani Orissa government na class 11 amasung class 8 tamliba mahiroi singi offline classing mathangsina October 13 amasung 15 dagi haunaba warep laure haina state school and mass education minister Samir Ranjan Das na irai numita phongdokre sohaidi atopa pawamadana class 12 ki mahiroi phubu oza fakhre Tamil Nadu gi Sitambram regular oide haiduna class 12 ki mahiroi ama saina kankiba physics ki oza ama irai numita fakhre video ama viral oirakpadi ki oza adu fakhibani hari yum sagisa numit October 13 de oza aduna mahiroi adubu saina kanbigi video ama class adugi atai mahiroi sina social media ra thagalaki ama sumadu viral oike thaudo adu Sitambram da leiba Nandana Boys High School da thokibani so hari Subramniam Kobo Ozadu Mahiroi Aduna Maki Mamangi class Yaukidabada Khoirang Khusauna Kiamasum Yum Sakasanumita Mahana Mahiroi Adubu Kurukutak Ulan Kiamasum Saina Kanki Ozasina Mahiroi Dubu Hanjina Makong Sukauki Hari Atopa Pawamana Union Home Minister Amisa Impal Lakadori Union Home Minister Amisa Matangi Sayol Lenga Kueba Kongsat Amada Impal Lakadori Maki Kongsat Asigdam Impal City Maki Sim Yauna Sim Sabagi Tabak Sing Satanaba Mari Lenaba Luisang Singda Tauda Sinakre Pauxi Sina Pongo Powda Union Home Minister Gi Kongsat Asigamari Lenana Sip Secretary Dr. Rajesh Kumar na Sier Lodunangarang Ayu Tuan Ba Loisang singi makok thongba official sing yauna mifam pangthokre haina spali mifam aduda mapung oina Amit Shah gi khongsat asida miyam gi mifam pangthokpa moiriba hapta kangjeibungda miyoi lising mangarom tinba yarba mafam covid ki kanglor nga na sinna ba wafam khanaki maki khongsat asida ore uyum tamgadaba natragana sangagadaba lupa crore tara amadi masigi mathakta sangwa project sing mari lenaba administrative secretary singna Deves Devil amadi Sifang Author Pisilakna Bakhangan Ki Hain Spali Lushilakpo in a topa container Manamu Taliban assassin pike Rabamatung Tarak Afghanistan Amadi Pakistan ki border terrorist singi makul sagalakle Taliban assassin pike Rabamatung Tarak Pasid Afghanistan Amadi Pakistan ga Tainabas
ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯅꯥꯇꯩ ꯆꯥꯗꯕꯁꯤꯡꯒꯤ ꯂꯝꯗꯝꯒꯤ ꯁꯔꯨꯛꯇ ꯃꯥꯂꯦꯝꯒꯤ ꯅꯝꯕꯔ 1 ꯑꯣꯏꯅ ꯇꯦꯔꯣꯔꯤꯁꯀꯤ ꯃꯀꯣꯜ ꯁꯥꯒꯠꯐꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯄꯣꯔꯠ ꯑꯃꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯉꯝꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ